ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯁ꯭ꯀꯣꯂꯔ ꯑꯃꯗꯤ ꯑꯣꯊꯔ ꯔꯥꯃꯤ ꯅꯤꯔꯟꯖꯟ ꯗꯦꯁꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯂꯣꯏꯁꯤꯟꯅꯕ ꯗꯤꯁꯑꯥꯔꯝ, ꯗꯤꯁꯑꯦꯡꯒꯦꯖ ꯑꯃꯗꯤ ꯗꯥꯏꯂꯣꯒ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯁꯖꯦꯁꯟ ꯄꯤꯈ꯭ꯔꯦ꯫ ꯄꯂꯦꯜꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯆꯠꯊꯈꯤꯕ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯒꯤꯗꯃꯛ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯕꯨꯛ ꯇꯧꯒꯗꯕꯅꯤ, ꯀꯟꯗꯦꯝ ꯇꯧꯕꯅ ꯀꯥꯟꯅꯔꯣꯏ ꯍꯥꯏꯅ MPCCꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯣꯏꯔꯥꯡ ꯂꯝꯈꯥꯏ ꯖꯪꯁꯟꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯄꯂꯦꯜꯗ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯆꯠꯊꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯤꯇꯝ ꯁꯥꯔꯒ ꯃꯩ ꯊꯥꯗꯨꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ Northeast Window TVꯅ ꯁꯟꯗꯣꯛꯆꯔꯤꯕ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯆꯟꯃꯥꯏꯕꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ Manipur University Students Union Musuna Sinduna Democracy Dialogue and Coexistence in Manipur haiba thimda numit nini ki National Youth Convention ki nini suba amadi aroiba numit ki khanna nainaba thoram MU ki court holding asi loishinkhre loishinbagi thoramda 𝐂𝐑'𝐴 ki MLA Sheikh Nurul Hassan, Manipur University Teachers Association ki President Professor 𝐒𝐄𝐲𝐵, Indigenous Peoples Forum Manipur ki President Asang Kasar amasung Scholar Specializing on Northeast India Rami Niranjan Desai na panelist aduga Retired IAS Dr. R.K. Nimai na moderator oina sargyaki. Ngasigi convention aduda Rami Niranjan Desai na hai leibak miyam na ngasidi Manipur da chatnariba land distribution system amadi mapandaki leptana changsilakliba immigrant ki influx ki matangda khangnare. India na Manipur ki matangda karisu khande haina khalliba si langani maramdi hauzik Manipur da thokliba irang asigi matangda leibak miyam na wari sanari amadi masigi matangda article kaya ibaga loinina national media channel singna Manipur ki issue asi cover taunari. Ngasidi leibak miyam na Manipur ki strategic value North East ki khak natana India ki future ki oina kaya maru oi haiba khangle. Manipur asi India ki Southeast Asia samnanaba gateway khaktanate India ki golden gateway ni haina phongdoki. The pain is not real, but I'm just saying if you're talking about the way forward, that way forward is not going to come from the past. It's going to come from the present, your actions today, and that is what is going to make you a roadmap that is strong enough to not give you artificial peace, to give you long-term peace. If you want artificial peace, many ways to have it. Have a dialogue, take out a document, say happy, 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 joy, joy, joy. Come back to stage one, a year down the line, 5 years down the line. Because that is not really the issue. The three areas that are really important is to disarm, is to disengage, and to dialogue. You need to understand what are the issues that are important to you. In my understanding, the core issue is the land issue. The core issue is land distribution, that if the problem is development, then the answers have to come from solutions that address development. Not separate states, not territorial change, but development. I would say start with land reforms. Understand what your land reforms are. Understand the legalities of it. And other communities will have to find common ground to understand what this means to you. Thoram aduga mari lenena Indigenous Peoples Forum Manipur ki President Asang Kasar mahake waral thamladuna hai Manipur da thokliba irang asigi warashin ama puraknaba honabagi mahutta Manipur da leiriba luchingba sing politicians singna sanapot amagum sanaduna leire Manipur khudong chadaba mayam ama leiba hauzik kari tawgani kari thabak paikhatgani habigi pandam leitaba lamdam ama oire lamdam asigi awat apa kaya khanaduna malemgi miyamda khangangadaba matam asida amaga onsinnaduna lan hauduna leire hai Manipur ki future policy karino, plan karino, haiba akhoi leite ba. Akhoi ki road map amta ullo ne, akhoi ki vision amta ullo ne, akhoi problem mayam din leire. Adubu Manipur ki road map, Manipur ki future vision asi sini haiba amtang madu hana akhoi puthok se ba. Madu ki punamak mina pemba ba mayam ado karino haiba akhoi na common road map, common vision a policy ama puthokadaba muhut akhoi puthoppa ngamdraga amada akhoi na station ba lom da chakre ba kana kumbana thukai ningai kana kumbana phattaba wakhanda khalamba yai khalam sunu madu mayam changlaga akhoi na defend tawba tai madu na overcome tawba ngamgadaba leite tawba bu
as a Manipur tong koina laigadabani chahi kaya laiminarakre hojik laiminagadoribani todabu Manipur si khwaidagi afaba lepak ama lenga state ama oihange haibagi vision du karino haibisine aina hangjaningbadi akhoi madudi laitraka oidaba padabata akhoi se chattana laireyaba ngasigi wa natebasi Amaromda 𝐂𝐑'𝐒 MLA Sek Nurul Hassan hai irang asi loishinaba tongan ba ethnic groups singi demand amadi negotiation asina democracy gi framework manungda taunaba honaba mathau tai violence yaudana kari sanaba wari sanaba tangai fade irang asina maram oiraga mayum thadokuna leiriba mioi sing masa gi mafamda hanjel hannaba thubada khongthang lokhatba maru oi loinana irang asibu nakoinana amadi haktengnana sogaliba MLA taragi mathakda court ki matengna dispense tawgadabani hari. It is very much necessary to take prompt and timely action for immediate restoration of peace in the state while concerning the present ongoing ethnic crisis in Manipur based on the plight of the people grapple with the grave situation in the state. The territorial integrity of the state of Manipur should be maintained at all costs. Will not compromise on the territorial integrity of the state. No separate administration should be allowed at all costs in response to demand of any particular ethnic community. Palelda thokiba miyamgi irangda Assam Rifles na control tobagi mahuta michamda direct onsen duna nongmai kaplibasi kanana ayaba pibano Manipur lengak na khudakta mara leibasing book tawduna extend lokatpagi mahuta state cabinet na thawong adubu condemn tawi center da khangalagani haina phongdorakliba asina VCP gi lengak ase kayamuk sonbage habadu takchare haina Manipur Pradesh Congress Committee na lengak asida hanglakli BT Road leiba MPCC gi president 𝐾𝐈𝐒 gi office ta pangtokba pawgi mifamda mahakna hai May ahumdagi thogliba irang asi Manipur lengakna thamoi sengna amadi nupa thokna miyamgi khallaga thabak toramlabadi tha mari fawa chatharamdabasu yai tha mari suraba irang asina lau singu lalon itik yauna hiram khudingmakta financial problems mayoknare haibasi lengak asina karigi khangdabano covid ki chaitheng marakta kangluf ki thogliba irang asi loishinaba hona duna lanjenari basing mayumda hanjel hannaba honabagi mahuta yum sanaba contract lengak asina semduna leire ex gratia lauthokuna leire ex gratia pibana asi ana nanglaba miyogi imung manungna harawramgadra Irang yengsinaba center na tharakiba unified command 𝐂𝐸𝐴𝐷 chatkrabage home minister kari tawribage hangladuna state amadi center miyamna thazaba amata leitre misimina masing hengatlaba fawada tumina yengduna leiriba lengak thamoi kanmankhre Assam Rifle की security की forces सिंगना करी की बिचम प्रजादा डायरेक्टली ओनसलगा नोंगई कापी बनो हाइफसिमा अहान बदा हंगनी मसीगी थोदोक्सिदैसिदा स्टेट गवर्नमेंट ना करी लखले हाइबसिमा हंगनी स्टेट गवर्नमेंट ना थोदोक्सिगा मरी लेना condemn तोई हाइब लेंग्वेजसिमा ताबदा खरा नुगाइते condemn तोगी महुता उदक्ता FIR पालगा Central Forces Assam Rifle da book tawthibno haibasi ai hangningi cabinet meeting da khanakhre haibasi yamna cabinet ki decision du da tholaiba madugi warep to madu yamna measure hoide asigumba misam praja mi chamron sohunba asi ana myam ma thoga central government da masigi pau khanghalani haiba cabinet ki warep haibasi bo सरकार सी कया यामना सोन खरबगे हाइबसी थंगनिंगी कैबिनेट सी यामना पिकपा तौबो करिमता ngमजदबा मोंगदा वारेप खुलो अदगी लौरिब वारेप तो यामना कंक्रीट बे वारेप लौदबा यूनिफाइड कमांड कराइ चखरे सेंट्रल फोर्सेस ना मिशन प्रजा सोहलबा डायरेक्ट नोंगै कापबदी यूनिफाइड कमांड ना कजौरी एक्सप्लेनेशन कॉल कौग्रबरा यूनिफाइड कमांड ना असम राइफल की मथकता Thasigi Nipanda Palelda Assam Rifles troops singna micham miyamda onsenduna fu chaituna miyot minei chathakiba amadi nongmai kapsenduna micham ani hatkiba amadi miyoi hongfudra marifu hena asokaban nanghankiba thawongbu yaningdaba uttuna ngarang numidang Visupur district ki Moirang Lamkhai junction da Assam Rifles ki mitam saraga mai thaduna khongjang jangsinkre khongjang aduda maira paibi singna Assam Rifles ki mathakta yaningdaba waro kaya iba placard sing paiduna kholau kaya lauki Tungda maira paibi singi maraktagi lujingbi padamona
yauna palelgi thodokda nupi kayada Assam Rifles na chathagiba thawong yaningde thawong adu moirang kendra apunba maira paibina kanna yaningdaba phongdoi haiki asigumba khulai paidaba nupi da khut tharaba fawda center amade state lengana tumina yengduna leiba yaningde aduna athubada manipur dagi Assam Rifles lauthokadabani haiki karigumba lauthokdaba tarabadi malemda leiriba maitei khunaina punna khongjang kaya changsingani haina padamona phongdoki Tasiyangna nutrient laigadaba adugumba Central Forces oiriba Assam Rifles na nakal lamata leptana laigadaba makoina kuki gi misang sangaga mara leijadaba khulai su yaujadaba misam prajado onsilaga misam ani hatpa aduga aikhoi gi khulai paijadaba isam chamba imai bel singa tamna tanadana nongmaina kapsinba adugumba thawng ado ngasi pendadana laikai kunga mapandagi imai ben sing punna punsinjara khoi yaningdaba phongdokpaga loina na condemn tawbaga loina na ipiji asi mai thajabani asigumba thawng asi una ngasi gi laingakna Central Government amadi Manipur Government na yengdana leibai se aikoina aduki matik penjade athoba matamda Assam Rifles sing ase Manipur dagi maru thengna lokthokadabani amadi athoba matamda hairiba Assam Rifles sing se lokthokdaba taragadi khunai asida leiba mama punamakna makhal makha kayagi khongjam changchenabagi damakta sem sadana leijari haibasi tawdunjari Manipura Assam Rifles maru phangna Manipura Assam Rifles maru phangna Assam Rifles Mudabad Assam Rifles Mudabad Assam Rifles Mudabad Manipuri mana Manipur ke naam kai Kaksing district palelda kuki militant sina landarak padagi ngaktok na basangba state force yauna miyambo Assam Rifles na changhandana thambagi mayokta khongjang sangsin kiba maira paibi singda Assam Rifles na tamthina ot nei kiba adubu yaningdaba phongdoktuna khongjang changsin kre palelgi khongjang aduda haktingnana saruk ya kiba maira paibi sing yauna manipur gi tongan mamafom kayadagi lakpa maira paibi singna sinduna khongjang adu pangthokibani khongjang aduda Assam Rifles na maira paibi singda tamthina chaina mafam marang khangdana Fudana od Nakibadu Yaninde, Micham Hadba Assam Rifles Manipur dagi Lauto AR na Kukida Tongsinba Yaninde Amadi Manipurgi Saktam Kaiba Yaroi Haiba Kolaukaya Lauke, Khongjang Adugi Matang da Saruk Yarambi, Mairapaibi Singna Fongdorakpada, 𝐂𝐲𝐸 Ahumdagi Hauduna Kuki Singna Lamdam Asida Chatarakliba, Lan Asida Assam Rifles na Kuki Singda Sawatli Haibagi Wakat Kaya Lakli. Masigi Mayek Laraba Kudam Asi Assam Rifles na Ngak Senduna Ladiba Mafum Kaya, Maru Oina More, 𝐂𝐸𝐸 Serau 𝐒𝐄 ꯀꯥꯡꯄꯣꯛꯄꯤ ꯌꯥꯎꯅ ꯃꯐꯝ ꯀꯌꯥꯗ ꯃꯈꯣꯏ ꯂꯩꯅ ꯃꯩꯇꯩꯁꯤꯡꯒꯤ ꯌꯨꯝꯁꯤꯡ ꯀꯨꯀꯤꯁꯤꯡꯅ ꯃꯅꯤꯡ ꯇꯝꯅ ꯃꯩ ꯊꯥꯕ ꯑꯃꯗꯤ ꯇꯦꯝꯊꯣꯛꯄꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯈꯤ ꯊꯥ ꯃꯔꯤ ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯒꯨꯝꯕ ꯀꯨꯀꯤ ꯑꯃꯠꯇꯅ Assam Riflesꯇ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯄꯥꯎ ꯇꯥꯗ꯭ꯔꯤ ꯑꯗꯨꯕꯨ ꯄꯂꯦꯜꯗ ꯅꯍꯥꯜ ꯀꯨꯀꯤꯅ ꯃꯩꯇꯩꯗ ꯍꯥꯟꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯁꯤꯡ ꯑꯗꯨꯕꯨ ꯀꯟꯅꯕ ꯆꯪꯖꯔꯨꯕ ꯃꯤꯑꯣꯏꯁꯤꯡꯕꯨ Assam Riflesna ꯊꯦꯡꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡ ꯅꯣꯡꯃꯩ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯔꯕꯔ ꯕꯨꯂꯦꯠ ꯀꯌꯥ ꯀꯥꯞꯄ ꯑꯃꯗꯤ ꯃꯩꯔꯥꯄꯥꯏꯕꯤꯁꯤꯡꯕꯨ ꯑꯣꯠ ꯅꯩꯈꯤꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯁ꯭ꯇꯦꯠ ꯑꯁꯤꯗꯒꯤ Assam Rifles ꯂꯧꯊꯣꯛꯎ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯈꯤ ꯁꯝꯅ ꯉꯥꯛꯆꯔꯒ ꯂꯩꯕ ꯑꯩꯈꯣꯏꯗ ꯃꯈꯣꯏꯅꯅꯦ ꯈꯨꯠ ꯊꯥꯔꯒ ꯑꯩꯈꯣꯏꯗ ꯆꯩꯅ ꯇꯧꯔꯒ ꯐꯨꯔꯒ ꯀꯜꯂꯒ ꯆꯩꯅ ꯇꯧꯕꯁꯦ ꯀꯔꯤꯅꯣ ꯃꯣꯏꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯦ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯌꯥꯅꯤꯡꯗꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯉꯥꯏꯕ ꯃꯤꯌꯥꯝꯁꯦ ꯑꯁꯣꯝ ꯑꯁꯥꯝ ꯃꯈꯩꯁꯦ ꯅꯣꯏ ꯀꯔꯤ ꯇꯧꯔꯒ ꯂꯩꯕꯅꯣꯕ ꯂꯝ ꯑꯇꯩꯗ ꯂꯩꯔꯤꯕ ꯑꯋꯥꯕ ꯇꯥꯔꯕ ꯃꯌꯥꯝꯁꯤꯗ ꯅꯣꯏꯅ ꯀꯔꯤꯝꯇ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯦꯕ ꯉꯁꯤ ꯐꯥꯎꯕ ꯂꯩꯕꯗ ꯅꯣꯏꯅ ꯑꯩꯈꯣꯏꯗ ꯈꯜꯂꯤꯕꯁꯤ ꯀꯔꯤ ꯋꯥꯈꯜꯅꯣꯕ ꯅꯣꯏꯅ ARꯗ ꯁꯄꯣꯔꯠ ꯇꯧꯔꯤꯒ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯤꯡꯉꯨ ꯍꯥꯏꯕꯅꯣꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤ ꯇꯨꯝꯅ ꯁꯤꯔꯒ ꯅꯣꯏ ꯈꯛꯇ ꯍꯤꯡꯉꯨꯕ ꯌꯥꯗꯣꯏꯕ꯭ꯔꯕ Garang AR kanguna tawgiba thawdok adu sungang yaningde Manipurda leiba CMBN na mieng changbidona AR kangbu lokthokbiyo leitong khangdoma leiriba magi nupi nacha puthoga akhoida tariba awaba se amukta moichu yauhanbiyo Numit khara tumina leiruraba matungda ngarang numidang pung nipal khara henbadagi Visnupur district ki Fubala maning ching 𝐶𝐸 amadi anakpa kuki bangkardagi maidai khunda nongmai round kaya kapsilakre madugi matungda naran saina thamna pokpi ngang khamaningda pareng oina nongmai kaplakhi ahing athengba fawa nongmai kapagi thabak chathaki ngahyak lep luraga nongalamdai pung ahumda amok kapa horaki hari asumna numit khudingi tha makhai amagi changda nongmai kapagi thawong sina khun khara sida leiriba chahi yamlaba ahal sing masagi anaba leiba mioi sing amadi apikpa angang singda mipai thabaiba aki akhang kaya pokhale August 10
मापंदा वेस्टपुर डिस्ट्रिक्ट नारन सैना मनी चिंखोंग मयादा लौ सुबा चटपा मियोय अमा नोंमैना कापदगी इरांग असि अमुक मखा समथादुना अकोइबगी खुन कयादा युम थादोक्तुना चटनबा कया यावख्रे हारी मसिंग यामलबा नुपी सिंगना सीएम बंगलो तमना लाकपगी लंबिदा मोइरांगखोम ट्रैफिक पॉइंट पुलिस की अचौबा टीम अमगा ngaiHak मुकनाख्रे थौदोक अदुगी मतंगदा इमा सिंगना फोंगदोरपगी मतुंग इन्ना ngarang बीजेपी मणिपुर प्रदेश अमदी मणिपुर लेजिस्लेटिव असेंबली की स्पीकर अनिगी युमदा मैरा पाइबी सिंगना चंगलुबा मतमदा स्टेट प्रेसिडेंट ए सरदार देवी का वरी सानरबा मतुंगदा ngasi ayuk pung 13 ताबा मतमदा सीएम की मनाक्ता लेरमलगे इमा सिंगी पेंदबा सिंग अदु पुन्ना वरी सानरसी हरकपगी मतुंग इन्ना ngasi asi सीएम बंगलो तमना लाखिबनी हरी तुंगदा पुलिस इमा सिंग वरी सानरबा मतुंग इमा सिंग असि यामनख्रे अखन्नबा मियुत खरदंग सीएम उननबा हायरकपदगी मोइरांगखोम ट्रैफिक पॉइंट मनाक्ता इमा मैरा पाइबी सिंग अयामबना लेहौरगा मियुत कुंट्रा रोम सीएम उननबा चटपा यहानके मफम अदुदा थोइदोकपा पामदबा थौदोकती थोखिदे Ngarang thokiba palengi thaudokto sipai singna nongmai habesi karamba mafamda sizinagadabaनो haiba khangdana miwanda onsen laga kapa miwanda onsen mabau yadabani taseng bai rule dagi ko makoi kasam jaraga army ama oina lakpani join torpani adubu manipur di adugumba aina do chanadre makoi na tawning ba tawre kuki ga manaraga ko madugumba mayam mase leibedagi mama mayam sigi thamoi da pen da bigi kholaungna tomatana akoi cm da karigumba khara haijage memorandum ji lising piraga su moi yengbide pabide mai thadok bigrabra 10 min da thada bigraba koi khangdre aduna koi mayam sina karigumba amatang di khangjagi ge da koi laksabani koi na pen da badi ije masada masamangna ngarang mayam hupchelakanda ai su maira paibi ni ai mayam gi mama ni aduga mamang tharaga chatkani na haibi kharaga masa sina banglo da leiraga ai koi ge laga side da thingjellaga changba yahandabase simadi tasengna koi mayamna su yaningde mama ma oitaragadi leader ma oitaragadi ma yauktaragadi koi di leiriba thingniba mayam se thingoi haibase koi gi asani adoga koi loinamak cm banglo da changaga koi gi apama da koi na phammaga leiriba leader dugi makha da koi se apama da phongdok charaga yamina se haibani sida yasinaba puraktraba adoi taragadi tungda tholakada apha phataki daita se sarkar na su pubigadabani ichema masana su pubigadabani ngarang numidang 𝐂𝐲𝐈𝐒 leiba MLA L Rameshwar amadi thongzugi MLA TS Vishwasit ki yumda Youths of Manipur gi masing yamlaban ha singna thomjin kre MLA L Rameshwar gi yumda Youths of Manipur gi naha singna thomjin bada MLA masa Delhi da chatki haina leram da badagi telephone da MLA ga Youths of Manipur gi volunteers singa wari sanaki tungda naha sing aduna thongzugi MLA TS Vishwasit ki yumda chatuna MLA masa ga unaduna Youths of Manipur gi yamda naha sing aduga loinena Manipur gi integrity da singnarakpa khudingma compromise tawroi assembly mifom fom naba honabada MLA singna angaba thakta honaba lakliba parliament mifom da Manipur gi issue asi khananabagi damak assembly da pukhatnaba demand tawki kona Manipur da singnarakpa khudingmak mangjin thana thingnagani haiba wasak lominaki Tongan Baluf Kuntra Mangana Pullaga Semba Organizing Committee of People's Assembly na Sinduna Lagliba September Tara Tarukta Miyamgi Oiba Achoba People's Assembly ama Fomduna Thokliba Irang Asigi Warashin Purang Naba Waref Lauragani Masida Lamdam Sigvi Civil Society Organization Singamadi Lanai Myoy Singna Saruk Yabiranaba Appeal Tarakli Thawai Miral Maxima Tagdal MMDC KSSLSB Amadi SAL na Sinduna Kwakaitel the Pangtokiba Pongi Mifam Amada Coordinating Committee of 30 Assembly Constituency Convener Loitombom Vinod Kumar Nahai Haukiba September Tareta Thawai Miral na Sinduna Konung Mamang de Leiba Ivoyama Sumang Lila Sanglinda Manipur da Leiba Civil Society Organization Sing Pulip Punsinduna Lamdam Asigi Irang Asi Loshinaba Mifam Ama Pangtoki Numit Aduda Lamdam Asida Leiba CSO Kuntra Mangana Punna Saruya Kibaga Loinina Miyamgi Oiba Committee Ama Semba Amadi Kari Thavak Thoram Pangtoksige Karamba Mayon da Chatkadagi Habigi Waref Lounaba Matangi Numit September Nipanda Akampata Leiba Ivuda Wangbrin Khana Chawbagi Sanglenda Pangtoki Mifam Aduna Manipur gi Tampakta Leriba CSO Khudingmak Amade Laikai Khudingmakta Leriba Miyamgi Oiba People's Assembly Ama Semduna Tangdu Leita Draba Lamdam Asigi Matangda Khanaduna Waref Lauraba Matung Manipur Lengak Amade India Lengakta Ekoigi Waref Adu Thaba Haina Yanaki September ni Tareta
Manipuri iboy ama sumang na sanglenda thawai milena Manipur da leriba CSO sing ase amatta oina kisina bagi obiba meeting aduda Manipuri tongan na mafum kaya dagi CSO kuntra ga manga saruk yaki hariba meeting aduda CSO sing ase akoy mase tingsin na haraga amatta oina tingsin na wa haiduna akoy khadde daki kok tingsin na ba matung Committee ama CM labagi tamata mathangi numit haibadi September gi tang nipanda akampa ta leiba ibudo wang brain khana sawa ibudo asigi sanglenda koi punki mifam aduda matau karamna kamaina punde dagi haiba wafam sinase kupni nenerba matungda Manipurda hausi kuchi ba tangdu leita dra phibam asida Manipur ba People's Assembly ama kawwa haidna ikoi yanaki 𝐂𝐷𝐾𝐈𝐒 organization asina Manipur da leriba civil society organization nupi singi nahagi amade student organization singi mioi ani hauzik Manipur gi oriba fibam asigi matangda khananaba amadi apunbagi waref lominnanaba khurai ahongai da leiba 𝐂𝐷𝐾𝐈𝐒 office da hayeng pung ani dagi pangthokadoriba closed door seminar asida saru yabinaba apel tarakli Manipur da thokliba kangluf anigi irang asiga mari ledena Supreme Court of India na semkhiba committee ge expert team singi members singna ngarang Manipur da hangliba relief camp sing da chatuna hangthengna na mafam sing adu da leiriba lanjan raklaba miyamga unakre expert team sing adu kangluf ani thokna khaidoktuna laki team sing adu da health ki matang da yengsinaba Dr. Ramani Atkuri amadi Dr. Raman Kataria yauke Dr. Ava Chowdhury na luchingba team na geriatric social welfare gi team oina yauke makoina VK Tauna High 𝐿𝐶H Church campus Tuivong 𝐸CH Church premises Defiliant Psychot PHSC New Lamka PHSC amadi New Matada Human Action for Real Empowerment na chalaiba all as home gi fibam sing yang sinke makoina mafam adu da laiba miyam ga makoi gi ana laing amade relief camp sing da lokhaliba welfare gi oiba hiram sing gi matang da wari sake masigi mamang da expert team asina Churchanpur gi mini secretariat to thamliba relief ki potlam sing su yanthoke team adu da deputy commissioner Dharan Kumar ADC Thangboi Gangte amadi atai atopa district level gi official kaya su saruyake Manipur ki Sanapati district ki Piklaba Khungang Raluna Maigida Pokhibi 𝐶𝐄𝐸 Officers Training Academy OTA Chennai dagi mai paklakhibaga loinina Indian Army da nupi officer ama oina ngarang commission tawkre senior under officer 𝐶𝐄𝐸 na OTA Chennai gi Prameshwaran drill squad ngarang pangthokiba military parade amada makal loinana nupa officer cadet chama hongfuma thoiga loinana nupi officer cadet kuntra taruk yauna saryaki class 8 karakpadagi army oining lakhibi 𝐶𝐄𝐸 na national cadet corps NCC yaurakibaga loinana tha tarama thoi chumna OTA Chennai da training mapung fana chatharaba tungda ngarang mahangna fibam ase yaurakiba ngamkhe mahangna training aduda atopa mapal lewaktagi nupa cadet mari amade nupi cadet taruka punminnakhe makhoi sing adudi Bhutan dagi nupi cadet taruk Maldives dagi nupa cadet ani Tanzania dagi nupa amadi nupi cadet ani aniga saruk yaminake ngarang Chennai da pangthokiba military parade adubu yengsinkiba Chief of Army Staff General Manoj Pandey na thoram aduda Fongdokhibada leivak ama ngakpada nupa nupi gi khenaba amata leite lanmi gi sinfam haibasi career ama khagnate aikoina seliba uniform asidagi hendokna kathokpa amaga loinena leivaki seba toba asesu amani haike Russia ki Kazan city da pangthokba 38 lakh suba Kazan International Muslim Film Festival da Romi Maitena West Director gi mana fangle Festival asi chaliba tha September 5 dagi 8 fawa Kazan city da pangthokibani Festival asi da tongan ba leiwa kaya dagi punna film masing chama kuntare thazil lakpada man competition gi film tara khangatpada Romi Maite gi film 𝐿𝐶𝐲𝐈𝐒 yumsu yaurakibani Festival adu da saruk yakiba leivak singi manungda Greece Turkey, Iran, Iraq, Russia, Syria, Morocco, Tajikistan asina chingbani. 𝐿𝐶𝐲𝐈𝐒 yum hariba film asi hana mamangda USA da pangthokpa Indie Meme da so Best Narrative Film Award Fipresi Best International Film loinana chai asigi humfumapan lakh suba National Film Award ki Best Manipuri Feature Film gi manasu lauktokraba film ni ngarang loishinbagi thoramasida Karl Marx Street leiba maming leraba Kazan City Hall da Republic of Tatarstan gi Deputy Prime Minister na khujek piduna mana asi yanthoke
I want to congratulate all the filmmakers that they have sent their film over here in such a prestigious festival, 19th edition of 𝐶𝐲 International Film Festival. Thank you very much, the organizing committee of 19th 𝐶𝐲 International Film Festival and all the jury. This is just not an award, that this is a way of showing respect to the storyteller that who's have been trying to tell their original stories at the far-flung places and the unheard story. Thank you once again. ꯑꯩꯁꯦ ꯌꯨꯝꯄꯣꯛ ꯇꯥꯟꯕ ꯂꯥꯛꯄꯩꯗꯨ ꯇꯥꯔꯦꯍꯦ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯂꯧꯔꯦꯜ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯎ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ ꯁ꯭ꯀꯣꯂꯔ ꯑꯃꯗꯤ ꯑꯣꯊꯔ ꯔꯥꯃꯤ ꯅꯤꯔꯟꯖꯟ ꯗꯦꯁꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯂꯣꯏꯁꯤꯟꯅꯕ ꯗꯤꯁꯑꯥꯔꯝ ꯗꯤꯁꯏꯡꯒꯦꯖ ꯑꯃꯗꯤ ꯗꯥꯏꯂꯣꯒ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯁꯖꯦꯁꯟ ꯄꯤꯈ꯭ꯔꯦ ꯄꯂꯦꯜꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯆꯠꯊꯈꯤꯕ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯒꯤꯗꯃꯛ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯕꯨꯛ ꯇꯧꯒꯗꯕꯅꯤ ꯀꯟꯗꯦꯝ ꯇꯧꯕꯅ ꯀꯥꯟꯅꯔꯣꯏ ꯍꯥꯏꯅ MPCCꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯣꯏꯔꯥꯡ ꯂꯝꯈꯥꯏ ꯖꯪꯁꯟꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯄꯂꯦꯜꯗ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯆꯠꯊꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯤꯇꯝ ꯁꯥꯔꯒ ꯃꯩ ꯊꯥꯗꯨꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ North East Window TVꯅ ꯁꯟꯗꯣꯛꯆꯔꯤꯕ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯃꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯆꯟꯃꯥꯏꯕꯝꯅ ꯈꯨꯔꯨꯝꯖꯔꯤ